MSTV mi eng tabiri basingbu nomaitham kajalna khurumjari. Hojik nungthil ga pau pizari. Alignment of Teacher Education and School Education as per NEP 2020 haiba thimda state ki thakta numin ini sathagadaba seminar ama DM College of Teacher Education Imphal campus ta hodokre. Thorom adu Manipur lenga ki SCERT gi eng makhada DM College of Teacher Education Imphal gi ICAC cell amadi Liberal College Luang Sangmam gi Department of Education ani na punna khusam aduna pangthokpani. Thorom adu gi chief guest ki warwal piraduna SCERT gi director Dr. Ayakpam Chulen Khombana haikibada Oza singna phangba loksing gyan sing mahairoi sing da chap chana phanghanba ngamlaba matamda human resource mapung phana chakotpa ngamgani Oza singna teaching learning process ta phangba ano bo loksing gyan sing puthoktu na mahairoi sing da khangan bagi tangai fadaba lairi NEP 2020 gi matung ina lakadariba lising ani kontra da mapung phaba mahairoi sing puthokpa ngamnaba Oza sing ya choba thawlang lai haiki amorom da seminar asigi convener su oriba DM College of Teacher Education gi associate professor ki KS Dinesh Kumar na Pangthokliba seminar program asina Oza singda ahenba knowledge pibaga loinana NEP da yauriba content sing henna khanghanaba mateng oiragani haiki exercise for developing new dimensions pedagogy adagi research kudimak singsi tawrakanda Ministry of Education na pireiba pongthang kudimak singsi da ko yaurakanda leibak sigi mioi sing duga hawalakliba angang singsina jati gi thakta yumpham chena phammakanda maruoiba sinphamje pangthoknanda aikhoigi leibaksesu bharat ki leimaida matik chaba mi ama oinabo khonabagi pandam phangnaba teacher education si mathau tai haibadu khanjarakanda ngasigi siguma seminar si pangthoksabu Manipur Government gi Engineering Department ama oriba Public Health Engineering Department da thabak tawriba workshop sing asi chahi konmari suraba fawa pifam thokpa confirmation gi hakpi tribasi athuba matamda lengakna khana biraga pidrabadi district khudinga lariba employees singna CSO singa punduna khongjang sangsilagani haina Joint Coordinating Committee of PAODAM Workers and Employees Organization gi maikaidagi lengakta chection wa thamlakli hiram asiga mari lena ngasi Manipur Press Club ta pangthokpa pawgi mifam amada committee asigi advisor SH Hainingam Singh Monsangna Hai Department asida thabak tawriba workshop sing asi chahi tara subada confirmation pifam thokpani adubu chahi kunmari suraba fawa makhoi gi hak asi phangan bidena leibana pension gi process ta su chauna akaiba pire Manipur Government gi Finance Department gi order amagi matung inna Engineering Department da thabak tawriba workshop employees sing asi chahi tara hek subaga Public Work Department Minor Irrigation Department sing desu Manipur Government na confirmation pibiri Electricity Department gi oina chu chahi tara mathoi service toba makai Chief Engineer Power Electricity Department na lisingani kulumdagi February tarana confirmation order thokrabani adubu chahi kunmari suraba PSED Department gi oinadi ngasi fawa confirmation pibidena lairi maramasina atopa department da tawbagumna chapmanaba mieng yengbiraga PSED gi oinasu confirmation pinaba athubada cabinet famduna decision lobiu maduna tanata nataba taraga di chingi district singapunduna CSO singaloina na khongjang changsilagani haiki Pungni nusibasu thogi aduga jamna wakhan nuaitaba amasu pogi aduna jarabade department atopada confirmation piraga patient phangwa sigumduna akoi public health engineering department da leiba workshop samakai esiso adom haina tobiraga aikoi so hajeng patient phangba kanda aikoi so kitang oirabasu phangjarabadi haibase aikoi gi employee workshop gi start ki wina sing khangde tapak ta khangde aikoi chak manai aduna aikoi si amatani hairabadi masa haibagum duna tampak su ching su khaida bida chak manana mijeng jeng biraga aikoi gi sugumba workers employee makai gi kanu si employee si nakoi aikoi na confirmation si pibirabadi aikoi sarkar so henna karesra nungaiba mangol oiba adugumba sarkar so oigani haibase aikoi thajabani aduna
Organization khosam duna ngasi anti vaccination program ama sugunugi mafam marida pangthokre hariba thoram asi hojik sabagi matam yausulakpaga iroinana yumda yokpa mioibaga nangna laiba sa maru oina hui singda rabies na narakpadagi mioibada laina asi sandorakadabadagi thinghaunaba lokhalakpa thawrang amani hari District Veterinary Hospital Kaksing amadi Thawagi Joint Director Puyam Gojendra Liching Makhada ngasi sugunuda Dr. Khetri Mayum Dainana Luchingba team asina vaccination ngi thoram asi pangthokpani Pangthok Kiba Thawramga Mari Lenana Dr. Khetri Mayum Dainana hai handakta sugunuda rabies laina naraba hui amana mioi amada chikpadagi lekhidabagi pau lakpadagi Veterinary Department na mafam asida makhatana laibak thiba thodok singdagi kalhaunaba patak ana hui singda anti-rabies ki vaccination kapthoknaba tharang asi pakhalakpani hariba laina asina naraba hui sing asi ngawrakpadagi mioibada chikpana chingba thodok kaya thoglai mioibada hariba laina asina changkhiduna mamal yamlaba mioibagi punsilom hanba amadi khudongthiba kaya mayokna hali masidagi ngakthoknaba yumda nusina loibiriba maru oina hui sing asi matam chana anti-rabies ki vaccine asi suksoi sojana kapthokpiu khudongthigadabadagi ekoi punna ngakthokmina hausi haina mahakna miyamda appeal tarokli ngasigi thawram aduda sugunu amadi akoibada lairiba khulsengi hui singa patak ana hairiba vaccine asi kapthokhi ningsingba yai sugunu pamak naikai revenge koba naha ama huina chikpadagi March 3 da lekhidabani hariba lekai asida leiba rabies na naraba hui amana February thada mahaki luhongbagi thabak thawram pangthoklingai da chikhibani Khabarda akoigi sugunugi area sida piangawba na chikpadagi naba sibe mi da yawe habadagi akoigi department director dagi team tharaga huji joint director Puyam Gojendra Thawbal amadi Kaksing Kubiba Sargi biyeng mahada Dr. Dainaki Tuisana huji akoi team mayam pudaraga ngasi tang 9 March ki 2024 gi sida hita kapusabani sugnugi mafam ahum mari da khoi dawraga group naira kapse ngasi sida punna kapase hui masing je samaga humpu gi sang kapthosagre ngasai gi hui sina ngawre hairaga mi da sikpa ko payabani na adna sigi matungda sigi lena thano na mayam da vaccination kapada gara hena thoyawbiyo habsi mayam da kanse Southeast Asian Women in the Workforce haiba thimda Manipur University ki Department of Southeast Asian Studies Sisna Sinduna International Women Day Kam 1 Day Discourse ki tharom ama pangthokre Southeast Asian Studies ki Department da pangthokpa tharom aduda Department asigi head Dr. Chinglen Maisnamna chief guest oina saru yaki loina discourse ki tharom dana Department asigi Assistant Professor Dr. M Monica na moderator oiraga GP Women College ki Home Science Department ki Assistant Professor Dr. KSS Bimola MUCS ki Assistant Professor Dr. Bevina Amadi Department asigi Assistant Professor Dr. KSS Narayana na resource person sing oina tongan ba topic da wangang ki Bisnupur District ki Commando Lotak Police Station amadi 832 CRPF ki apunba team amana ngasi Sadu Khoiroi amadi Santipur Village ta ngasi ayupong 9 dagi mapai makai fawba thi humbagi operation chathakre operation aduda yum chama yang khairom da thi humbaga loina na miyoi chani yang khairom amam ta oina wahang pahong chathaki maduda mi fami pun amadi kudai fangbagi paw leite makhata na su team asina Nepali Basti Sadu Khoiroi amadi Laimanai area da so area domination amadi patrolling chakhi Creative Fitness Center ama Imphal District ki Deputy Commissioner Khomantem Dainana Khomidok haunabi matung inna hangdokre jim hangdokpagi thawram aduda Imphal East District ki Deputy Commissioner Khomantem Daina Additional Deputy Commissioner Samin Ahmad Saha amadi Creative Fitness Center ki founder MD Samir Saha su saru yaki thawram aduga mari lenana GC Dainana hai Fitness Center asi hangdokpana lamdam asida leriba naha singbu masa mawu faba tingjang kaijang daba lamdam ama sem na mahotna bada inkhalakliba naha singi chawraba thodang kaya lei mayai ka bani sana lamdam asida piriba theng asi thengnana ba hotna bada inkhalakliba naha ro singbu sana khotna bada hena mayon onsinna ba aikoi punna hotna minasi haina su phongdokhi masamu phaba society ma oina ba duga khoigi society de effect toriba drug abuse na chingba sugumba problem asidagi sugumba venture asina sugumba anoba hawdora iba singsina khara da orashu saphaba piragani duga prevent to bangam gani have haizaningi duga creative fitness center asizu hena khumang chawshin ba oibiu haina wish tawzagi
Leibak ase kannaba hotnabada aikhoi punna amata oina apunbagi pangal ama sagatpa tangai phade haina Kairau Assembly constituency gi MLA Laurembam Rameswar Maitena phongdokre ngase Imphal West district ke manung chanba Layanka Bidal Leiba Universal Friendship Organization UFO Northwest Division awang nongsup panatengol lakpa loisangda numit 15 ni chupna sathagadauba Holiday Peace Camp haudopagi thauramga mari leinana wafam phongdokhibani Thauram aduda Kairau Assembly constituency gi MLA Laurembam Rameswar Maitai Bar Council of Manipur gi member Khairakpam Iboyaima Imphal West Women Wing gi president Chingangkham Pakpi Layankabi Kadangban GP gi hanagi pradhan Elangbam Prem Kumar Layankabi Kadangban GP Ward number 1 gi member Nongthombam Bagirat amasung Ward number 2 gi member Soibam Rajeshwar su saru yaki Thauram aduga mari leinana Rameswar na hai Manipur da thokliba lan asina maram oiduna maitai na ha kaya thawaina ponta pikre handapokliba lan asida kautruk kadangban gi mafam sing maitai singi yamna maru oiba mafam ama oibana mafam asi cheksina ngak senduna thamnaba hotnasi Manipur da khagem baning thoge haktakta thokhiba lan gi thodok aduga handak thokliba lan asiga manai lan asi mapung phana thenanaba aikhoi yamna cheksinba amadi kanna su nomduna isana isagi chathok puthok pasu mathau tai lan tawre haiduna leithokpa tarabadi aikhoi tungda yamna awawa mayoknarakpa yai haina su phongdokhi khoi lebang amina basune an soidana akhoi mai pa kani aduga maiti singri amna unity ware khoi yamanare akhoi khangamani maiti sikam jati na khoi holu ya da bosi ai tongan tongan akhoi maiti singi yeng na leiba atop lupsing asu music asu ai khanong gone haibasi mai thajai aduna khoi kusina matam moi khoi yo khoi member singam yam bane lakai da lebi me amkono mo khoina ko phoganda sigumba iskiam da degi training makam makal da kanda pomina ba do are puthongna kanda chawa thopagi ari samu sarme am to bayai ado ko ozam Ngasi Mars ke tang nipan numit sida Committee on Civil Societies Kanglaipak CCSK amadi Student Union of Kanglaipak sukna iro Majrau da leiba Majrau Model English School da chatuna school asida tamliba mahiro chama humdra mapangi award apaseng sinduna mateng pangkre mahiro sing asi ayambana trial mangjil wangu langobi lengang tabi pombi khok tangjeng sugunu serau gwaltabi phayang amadi chuanchapuna chingba dagini Hariba Mahiroi Singh asi gi mama mapa sing ayambana relief camp ta lei amadi khungakpa sing ni school asina Mahiroi Singh gi chawa thakpada antana laik laisu su phajana tambirami amadi culture gar mari lenaba program kaya su takpi tambirami masida lenga ki maikai su ahemba mieng changbiu haina CCSK gi president Jitendra Ningombana haiki team asina class 5 tagi 10 fawbagi set naba uniform amadi 5 tagi 8 fawbagi lairik su piki Masi Manipur Government ki Education S ki Director L Nanda Kumar na pirakpani makata na award pasing su yengsingani haina su president na thamkhibaga loinana suki president na su Mahiroi Singh award apasing mateng pangani haina haiki miyamna sakhangnaraba artist ama oibadana tana Mahiroi ayam mayambu yopi thakpi baga loinana mahai masing tambibagi achoba daita lauriba Saurakpam Hemantana asukuina warakpa asida CCSK amadi suki maikaidagi mafam asida lakpiduna students singi mateng khara tawbirabase haninga leitana nungaiba fawi haiki noi imalai pa ki tong ka tha thabak toro nasa ji noi na lan lo ko matam da lai hel na ga thamage ai bi ihul lamai mayam da hajini ngasi CCSK amadi sugna lakna pe mai chok leba mai chok model English school pe maham sida le ramba tongan mohom kaya dagi pe mai mai ke le kraba displaced student singai tare hai ba student sing sida ko na mating pang ngam jawa ya ko bani matung tarak pada su awar pa le matam da suki mai ke dagi amadi CCSK ki mai ke dagi henna angam ba henna hen mating kya pang jagi am ko chi International Women's Day gi palan thauram Invest in Women Accelerate Progress Haiwa Thimda ICAC and Women Studies Center Escola Women's College Nambolna Sociology Department Escola Women's College Nambolna Senduna College asida ngasi pangthokre former principal Escola Women's College Nambol S. Chandra Kumar Singh Women's Studies Center Escola Women's College ke Director Dr. W. Kunjarani Chanu College asigi Department of English ki Head A. Chitter Sakhi Devi amadi college asigi principal Dr. W. Robindro na mathang sina chief guest of honor amadi president oina saru yaki
Thawamga mari lenana Dr. W. Kunjarani na hai International Women's Day na lakpada nupising asi henna sakti leiba thongna leiba oirasanu nupaga nupiga chapmanaba miengda yengduna kunai asi chakwat makaida purakpa oirasanu haiki. Kaksan ning thawlai kaida leiba ima kaithel ningkhat khiba numit ka mari lenana Ideal Pioneers Club Kaksan ning thawlai kaina International Women's Day gi thawram pangthoktuna ima kaithel gi akoibada sit sangbage thawram amang ase pangthokre thawram aduda Kaksan ning thawlai kai gi miyam su saru yakhi. Kaksan District in Nupi Singh Amadi Merapai Singh Galwina Wabagai Karakta Hangliber Elite Camp International Women's Day Palan Tharam Pangthokre Assam Rifles na Sinduna Ngarang Mars Tareta Pangthokiba Palan Tharam Aduda DIZ Headquarter 28 Sector Assam Rifles ki Brigadier Gaurav Kapursu Saru Yabagalwina District Asida Laibi Mai Paklaba Nupi Entrepreneur Singh Haibadi N Indu Devi Y Nirmala Devi Angom Prema Laima M Riya Devi I Tamfasana I Tazatombi, Tinguzam Itoy, Toksom Apombi, El Manitombi, Manisana, El Gita Amadi, Susila Devisu, Ikakum Naba Utki. Tarom Duda Puna Nupi Chani Rom Nasaru Yaki Bagalunia Nupi Entrepreneur Sing Naputopa, Poto Sing Supotokuna Miam the Utki. Tarom Adu Medical Camp Ama Pangtopa Lina Chatlan Tamina Duna Amadi, Wariwatai Sanaduna Lucian Ki. किया है Mrs. White Matang asida nungthilgi pausing usaba losinjari mieng tabiri basingbu amuka hanna khurumjari.